अहानबदा मरुओइबा पाउ इंडिया की प्रेसिडेंट द्रौपदी मुर्मुना लेबाक सिनबा थुंगना आयुष्मान भव हौदोख्रे मणिपुर दसु वीडियो कॉन्फ्रेंसिंग की खुदांगदा हौदोख्रे फुवाला मनिंगदा कुकी मिलिटेंट सिंगना मैतै खुंदा नोमै कापसिंदुना अटैक तौरकपदा खुन ngakpa सिंगना हंदुना कापदा मिलिटेंट मरक्ता यावरंबा मणिपुर पुलिस की कुकी एसआई अमा सिरे अमा सोकले कांगलुफ की इरांग लोइसिनबा होनबदा सेंटर लौब याबा थौदांग लौहन्नबा तक्सिलुनबगिदमक बीजेपी लेंगा के मिनिस्टर एमएलए सिंह दिल्ली दा चटख्रे सेप्टेंबर 19 हौगदौरिबा पार्लियामेंट की स्पेशल सेशन दा लोकसभा अमसुंग राज्य सभा की थौमी सिंगना मणिपुर की मैतै कोगेट यतुना थबक पुबा हौरगनी नॉर्थ ईस्ट विंडो टीवी ने संदोक्सरी बनुमिदांगी पाउ मतंग मियंग ताब्रिबसिंगबु चनमबना खुरुमजरी हौजिक पाउ संतोंना पिजरी इंडिया की प्रेसिडेंट द्रौपदी मुर्मुना ngasi लेवाक सिनबा थुंगना आयुष्मान भव हौदोखिबगी सरुगमा ओइना मणिपुर दसु वीडियो कॉन्फ्रेंसिंग की खुदांगदा आयुष्मान भव हौदोख्रे ngasi क्लासिक ग्रांड की इंपेरियल हॉल दा आयुष्मान भव हौदोपगी थोरम अदुदा मणिपुर की गवर्नर अनुसुया उइके अमदी हेल्थ मिनिस्टर डॉक्टर सपम रंजन यावना मकोक थोंबा ऑफिशियल कया सरुयाके थोरम अदुदा प्रेसिडेंट द्रौपदी मुर्मुना वीडियो कॉन्फ्रेंसिंग की खुदांगदा हाई स्वास्थ्य सेवा मिपुंग खुदिंगदा यौहन्नबा नरेंद्र मोदी की मपोक नुमित सेप्टेंबर 13 हौदुना अक्टोबर 2 फावा चथगनी हारी मियोय अमदी खुन अमता अना लाइंग मरी लेना खुदोंग चादब मायुक्नदब अमसुंग सर्विस असी मिपुंग खुदिंगदा फंगहन्नब पांदमदा यूनिवर्सल एड्स कवरेज की मनुंग चन्ना पांदम असी फंगनबा होनबने मियोय खुदिंग हक्सांग फना लेरबदी स्वास्थ्य भारत अमा सेमबदा मतेंग पांगनी लोइनना इंडिया दा G20 समिट पांगथोकिबा असिदा लेबा कयागी लुचिंगबा सिंग पुनसिंदुना सस्टेनेबल डेवलपमेंट खुमांग सौसिनबा रोड मैप अमसु सेमख्रे हारी भारत सरकार ने सस्टेनेबल डेवलपमेंट गोल्स को हासिल करने के लिए लोकलाइजिंग सस्टेनेबल डेवलपमेंट गोल्स का प्रभावी तरीका अपनाया। इस पद्धति के तहत ग्रामीण स्तर पर कार्य करने पर जोर दिया जा रहा है। स्वास्थ्य सेवा से जुड़े कई आयामों पर सफलता प्राप्त करने वाली ग्राम पंचायतों को आयुष्मान ग्राम पंचायत घोषित किया जाए। मुझे ये देखकर बहुत प्रसन्नता हुई है कि स्वास्थ्य सेवाओं की आखिरी छोर तक पहुंचाने के इस अभियान को सेवा पखवाड़ा नाम दिया गया। अमरोमदा मणिपुर की गवर्नर अनुसुया उइके न हाई आयुष्मान भारत योजना की मनुंग चन्ना मियामदा हेल्थ कार्ड पीदुना हक्सांग मरी लेनबा थबक सिंग पाइखतकनी हरी महांग हाई आयुष्मान आपके द्वार की मनुंग चन्ना युम खुदिंगी मी सिंग खंगदोक्तुना कार्ड यंथोकनी अमदी आयुष्मान सेवा कार्यक्रम की मनुंग चन्ना स्टेट की थाकता हेल्थ हाइजीन एंड न्यूट्रिशन का मरी लेनबा हेल्थ अवेयरनेस पीगनी हरी कम्युनिटी हेल्थ सेंटर विलेज हेल्थ सैनिटेशन एंड न्यूट्रिशन कमेटी अर्बन लोकल बॉडी कमेटियों द्वारा भी इस अभियान के अंतर्गत राज्यव्यापी कार्यक्रम आयोजित किए जा रहे हैं। माननीय श्री नरेंद्र मोदी जी प्रधानमंत्री जी चाहते हैं कि भारत के प्रत्येक नागरिकों को अच्छी मेडिकल फैसिलिटी मिले और कोई भी व्यक्ति बिना ट्रीटमेंट के न रह जाए। इस अभियान का मुख्य फोकस विभिन्न हेल्थ स्कीम के बारे में अवेयरनेस बढ़ाना और यह सुनिश्चित करना कि इन योजनाओं का लाभ अंतिम छोर पर बैठे सभी तक पहुंचे। अभियान के एक भाग के रूप में आयुष्मान भारत योजना के पात्र लाभार्थियों को कार्ड भी प्रदान किए जाएंगे। अभियान का मुख्य उद्देश्य आरोग्य लक्ष्य सेवा को बढ़ावा देना और भारत के गरीब और मध्यम वर्ग के लोगों को स्वास्थ्य सेवाएं प्रदान करना है। अमदी हेल्थ मिनिस्टर सपम रंजन हाई आयुष्मान भव हौदोक्लिबा असिगी मरुओइबा पांदमदी इंडिया की मिपुंग खुदिंगमक अमदी लमदम असिदा लेरिबा मिपुंग खुदिंगमक पु अना अयेक यावदना खुंगंगदा लेरिबा मियोय सिंगबु चफ मानबा मिजेंग थमदुना मसा फना थमनबा इंडिया की प्राइम मिनिस्टर नरेंद्र मोदी की मपोक निमित का मरी लेना हौदोखिबनी हारी वखलोन वाशदेबा कुटुंबकम हाइबदुगी वखलोन गलोइना
Indiana G20 की presidentship पायरब मतुंगुदे हमना अचौबा success होइरब मतुंगुदा सिगी program नसी officially पांगथोकपा पंजाब पंजाबसे health department के लिए यामना लाइबक फबनी हदना खंजे Ayushman Bhava नसाई रखवे commissioner ने याम एक सिंग थंबीग्रे has kept everything in details the components of this program of this very important program. Why? It is for the people of our country, the people of our state, to be very healthy, and more importantly, every villages, we should be able to level and every village as a very healthy village. Adu we wakal on the Prime Minister Committee in Makhada, wonderful programs have been taken. Components to the Ayushman Aapkidwar, and number an objective, one of the prime objective of our government, 𝐍𝐶𝐈, the out-of-pocket expenses, which every meeting we speak about out-of-pocket expenses. Yaringe prasasing the anaba is the nadabiyati. Taba consider out-of-pocket expenses and then we're one of the BRT. Vistupur District Moirang Police Station Konba Fuwala Maninda Kuki Militant Singna Maitei Kunda Bom Amadi Nomai Kapsinduna Landarakpada Kungapa Volunteers Singna Handuna Kapada Manipur Police Ki Sub Inspector Oiba Kuki Amasire Militant Amasokle Ekogi Vistupur Paumina Pirakpa Pau Amagi Matung Inna Kuki Militant Singna Ngarang Ahing Nongyai Kuki Militant Singna Fuwala Maninda Chingda Saba Bunker Singdagi Bom Yauna Nomai Kapsinba Hauraki Hari Kungapa Volunteers Singamadi State Force Ki Personal Singnasu Kut Handuna Nomai Kapnaki Ngarang Ahing Dagi Haukiba Kapnaba Adu Ngasi Ayuk Fauba Chataki Ngasi Ayuk Kuki Militant Karan Nomai Kapna Chingdagi Kumtaduna Maitei Volunteers Singna Ladiba Mafam Naksilakpada Kudong Chaba Lotuna Volunteers Singna Kapada Kuki Militant Singi Maikaida Maitei da Landabada Yoramba Manipur Police Ki SI Oidiba Mamingna 𝐂𝐿𝐷𝐿𝐲 Koba Ama Makokta Nomaina Paduna Siki Aduga Kuki Amana Soki Hari Sidaba Kuki SI Adu May Ahumda Irang Tokringaida Hana Vistupur Police da Posting Taduna Lairambani Hari Irang Haukibadagi Mahaki Pognafam Oiba Churchanpurda Hankibani Sidaba SI Adugi Haksang Ngasi Nungtil Fangbangam Kibaga Loirina Churchanpur District Hospital gi Mokta Thamkre Aduga Asokpa Kuki Militant Aduna Hospital Asida Laikanari Hari Amaromda Kuki Militant Singna Ching Mathaktagi Nomai Kaplakliba Mafum Adu No Ngalaba matungda inak nagna uwa funky adubu sing mathak oibana khungapa volunteers singna khut hanbada khudong chadaba ama oike tanjaduda militant kharana sum naksilakpadagi volunteers singna khut hanbada khudong chaba ama funky bani maduda kuki SI adu yorambani hari maraktuda ningthaukhong Vishnupur amadi nachaugi mera paibi singna army ge Casper gari yauna lakpa convoy didim lambida chatpat thinki hari Manipurda Thamari Hena Chataraklaba Kanglufki Irang Asi Loshinaba Honabada Center na Loba Yaba Thaudang Lohanaba Taksulunaba Gidamak VCP Lengaki Minister Singamati MLA Singasi Delhi Gidamak Infal Thadokre Ngasi Chatkiba MLA Minister Singh Manungda 𝐻𝐸𝐻𝐸 Dr. Radheshyam Dr. Usam Devan 𝐾𝐻𝐸𝐻𝐸 S Premchand 𝐶𝐄𝐵 I Nalini Devi Sapam Kunjakeshwar T Ravindra S Rajan M Rameshwar T.H. Santi, M.D. Nazir, K.H. Joy Kishan Amadi Khuraizam Lokeni Hari, Makatana MLA T.H. Arun Kumar, Minister T.H. Basanta Kumar Su Delhi Tamna Pankre, Mamangdasu Sagolban ACG VCP MLA R.K. Imona Luchingduna, Minister Amadi, MLA Yauna Mioy Manga Infal Thadoki, Panbayai Vistupur ACG Minister Govidas Konthauzam, Kurai ACG Minister L. Susindro, Yaskul ACG Speaker Satrabatadi, Hanadagi Delhi that lady, Minister Amadi MLA Singh Asina Manipurda Tokliba Irang Asigi Matangda, Delhi that Layduna PM Amadi Union Minister Amasung, Atay Minister Unaduna Wari Sanagani, Loinena, Tangdangba Fibam Ama Purakpa Ngamdrabadi, Makoi Mokogi from the resign Toba forward Yai Hari. Kanglufki Irang na tangdu leita Handraba State asida maru oina Manipuri Meitei Singi Yamna Sautok Saningai Oiba Pandup Ama Oina Parliament House ki Marshal Singi Fizolda Manipurgi Meitei Koyet Yatuna Thavak Toba Horagani Parliament House ki employees Singda Lagliba September Tarani Pandagi Hogadoriba Parliament ki Akhanaba Mifam asida House Animakta Haibadi Lok Sabha Amadi Rajya Savada Mathau Togadoriba Marshal Singna Makoi Mokoigi Kokta Manipuri Meitei ki Koyet Yatuna Thavak Horagani Masigi Mathakta Secretariat ki staff Singna Set Chariba Bangala Sutta Pusu Thambal Yekpa Furitna
mahut singadori masige matukta makoina khaki machugi khongrau amadi Nehru jacket litkani house animakta Manipuri Maitei Kogyat asiga loinina Canada Kogyat Singsu Marshal Singna Yetkani Panbai Yai Madudi Parliament ki Akhanaba Mifam Asigi September Tarani Pandagi Parliament ki Ariba building dagi Hogani Matangi Numit September Taramapan Havadi Ganesh Saturday Numitagi Anoba Parliament House ki building da Hongzilaba Yari Churchanpur dagi kuki ahum yauna miyoi taruk lupa crore taranipan longi drug corona Assam da Assam police na fare haukiba ningthokaba numita akagnaba pau ama fangbadagi Assam gi special task force ki team ama DIZ Parthasarati Mahanta amasung Kamrup district ki additional superintendent na luchingduna tongan mambafam singda thiwa hombagi thabak chathabada Guwahati ki Amingaon area da car amada drug sing asi puduna chatlambadagi phagatpani hari Fagalaba miyoi sing adudi Churchanpur district ki Tuibong police station na konba 𝐍𝐞𝐰𝐬 village dagi Samingon Dongel 𝐂_8 𝐍𝐞𝐰𝐬 village ka thangnana leiba khundagi 𝐒𝐄𝐏𝐓 𝐂_8 amasung Haupok Singshon 𝐂_9 ni atopa miyoi ahum aduna Assam gi Kamrup district dagi Khalilur Rahman Abdul Ali Amadi Darang district dagi Inamul Ali ni hari police ki report amagi matung ina drug sing asi Manipur dagi Mizoram fautuna Assam gi Warak Valley region da puraklaba matung West Bengal da deliver tawna ba honarabani hari Assam Rifles ki thawong yaningde Manipur dagi Assam Rifles lawthok uhaina ngasi Thangmoiban Youth Organization TSO na sinduna Thangmoiban Khuyatong Polem Leikai Laurung Purel Leikai gi ima singna wakatmi form kre wakatmi form aduda saruk yakiba khumuksam ongbi ruhiwa na hai May ahum dagi lepa leitana tawrakliba kangluf anigi irang asida Assam Rifles na manaba mityeng yengbagi bahota kuki singda tongsinduna Maitei ima event khunja singda onsinduna tamthina fuba asi yaningde Ruhivana haikibada handak tang nipan da thokiba palelgi irang adudasu Assam Rifles singna Maitei ima event sing amade khunja kaya tamthina fu cheiba tear gas kapsinduna asokapan yawhanba amade atamnana nongmai kapsinduna miyoi anibu hatok pikiba ase yaningde makoina Manipurda lakliba asi Maitei singbu Fatraba kuki militant singdagi ngakthok pinaba lakpa natabra kuki singi michangda leiraga Maitei singbu muthatnaba laklibra haiba asi paliba lengak asina munna wakal khanthabiraga athuba matamda Assam Rifles asi lawthokpiyo haiki Assam nai phanna Manipurda nichang mikhai nai base yamna nungaijade karigino haibada makhoi kuki ngangnaba laibra Maitei hatnaba laibra haibase ai question ama hangjaningi landa warda sijinnagada khulai chingdoi ima event attack tawdana mapunchi pikhamnaba su yaukre Maitei khunai se muthallo haidana moina la abra aikoi gi Manipurda thoi basi kukira aikoi ga khana basi thamu jo haidana la abra noma gi Maitei yenhongmi mayam se awabada pikhamnare mujikti Assam nai phangje maru phangna muthalaga Chalan bikra Manipur de samapon Manipur de samapon Manipur de chu Manipur de chu Manipur de nachi long live Manipur long live Manipur long live Manipur Tha asigi nipanda palelda Assam Rifles na kuki militant singda mating pangsinbagi maongda micham miyamda onsinduna nongmai kapsinduna chathakiba miyot mineida micham ani sikiba aduga miyoi chama romna asokapan nanghankiba thodok adubo yaningdaba fongdoktuna khangabok apunba mairapai bilupna sinduna ngasi khangabok new market ta wakan mi fong kre khangabok part 1 2 amasung 3 gi tongan ba lekai singdagi yamlaba mairapai bi sing amadi clubs organization singi thomi sing yauna pangthokiba wakan mi fam aduda saruk yakibi khangabok apunba mairapai biluf ke vice president KH Sunita Devi na fongdorakibada tha asigi nipanda palelda kuki militant singna nongmai bom kapsil lakpadagi palelgi Maitei khul asibuk kannaba thomzil lakiba mairapai bi amasung naha kayabo 26 AR na very cat season naduna thingba maramna chauna muknarakpadagi miyamda
nongmai kapsinduna mara lezataba naha anigi punsi manghankhibada natana sa sanda fubagumna yamna thina fuduna maira paibi sing yauna mioi kaya ama asokapan nanghankiba thodok adu khangabok apunba maira paibi lufna akanba maongda condemn tawi haiki mahakna hai thodok aduda chenaba Assam Rifles ke personal singi mathakda akanba seirak pigadabani amadi thodok adugi matagda Manipur lengakna judicial inquiry tawgadabani AR na lamdam asigi miyambu tumna halagi haibigi maongda chatharak laba fawada Manipur lengakna ngasi fawa karigi yengduna leiribano hangki September gi tang nipanda kuki militant singna maitai macha singda tatharakiba adugumba nongmai maruna tatharakiba laladuda nungai taba phongdok chaboina apunba khangabong maira paibina yaningdaba phongdokduna condemn tawjabani loinana maduda Assam Rifles na lawrakhiba makhoina kuki gi misang sangduna maitai bazarda nupi angangda sa nga gumdana thuraga talakhiba samjaraba maitai macha ani bisu hatok bihiba masida akhoi gi khangbo apunba maira paibina sukja yabang ngamoi Manipurda lairiba सरकार असिगा इंडिया सरकार का असिना असिगुम्बा थोकदोक सिंग असि थो भाव दि येंगुरा लारि बसे कारिगिनो मणिपुर के आसाम राइफल अथुबा मतम द लौथोकबिगो कुकी मिलिटेंट सिंग बुसु तांथोकबिगो लोइनाना अखोइगी लाइरिबा प्रजा सिंग असि अमुक्तांग तंगदु लैताना लैजबा पुंसि अमुगी महिंग द लेहनबियो अखोइ मैतै प्रजा सिंगबो आसाम राइफल से अथुबा मतम द लौथोकबियो हाइदना मयाम द हाइजरी National Identity Protection Council NIPCO gi kunhamdoi suba Foundation Day gi thoram ngase Manipur Press Club ta pangthokre thoram aduda United People's Front UPF ke President Nongthombam Rupachandra Kadagi President Hizam Priyo Kumar Mapi Council gi President KC Romeo NIPCO gi President Oinam Premsidna thoiba mithungnan oina sarugya ki thoram aduga mari lenana NIPCO gi President Oinam Premjitna hai Manipur da thokliba irang asi tha mari helaba fawa ngasi India government amadi Manipur lengakna warushin ama purakpa ngamdriba asimak yamna laibak thibani Kuki militant singna chingya nakpa mafam singda nongmai kangdana Nongma kangdana nongmai bom kapsinduna landarakpa asi akanba maongda condemn tawi irang asi athuba matamda lengakna loishinduna hauzik relief camp singda changjafam loduna leiriba tungi yumbi oirakadoriba mahairoi singbu ningthina mai tamba fanghangadabani thoglibe irang asida hakthengnana thengnari basi chinkuki narco terrorist khaktanate makhoigi matungda Assam Rifles makhoigi mating chauna pangduna micham miyamda landariba asida Union Home Minister Amit Shah, Prime Minister Narendra Modi na lan khamba ngamjiba asida Manipur gi Chief Minister na mating mathongna phudokpa ngamdana tumina leisilibasi karigino haina so hangke Manipurda tha mari henjilaklaba asaisda ekwagi 𝐒𝐲𝐈𝐒 wana ahing Michelle khangdana koi tumba phangdana chaba phangdana khangiba loinana hoji relief camps le biriba mayum makai lejadraba mayam singa se athuba matamda solution puraktana magi maramdana hanjanaba singadabani loinana awana takraba siana yaukraba singadada matam chana 𝐋𝐲𝐈𝐒 pithokpidana malairiba mathom mamngam se solution ba yana ba su government na hona bigadabani haibasi thamjari hoji mak koi relief camp da le biriba laik tamba phangdraba angang singsi asu athuba matamda ekwagi sarkar da simbiduna yamna akiba poaba pongningai oiraba ki tujungba sidagi nathai anduna laik laisuda ming chanhabagi da government akanaba thoksilama silaningi irang asina maram oirakanda lairaba simi praja kudingmana sibam chabam khangdaba irang sida wada lairiba sa masigi khallakada thuba matamda Manipur government amadi central government na phagi waroi silama puraklakanda da Manipur gi integrity je soktaba loinana punbagi saktamda kairoi doba waroi silama puraknaba appeal tawjari Manipur lenga ke Commissioner Home T Ranjitna tha asigi nipan da thokiba notification amagi matung inna Manipur gi hauzik oriba law and order gi fibam asina maram oraga kanagombagi 𝐶𝐄𝐈 lanthum mang takiba yaurabadi madugi akupa marol mari lenaba DC SDO natraga SDC singda pisinaba khangalakli mari lenaba DC singna fangliba report adugi matung inna atenba matamgi manungda verified tawduna thabak lokhatnabasu Commissioner Home gi notification aduna khanganki Amang ata thokraba mioi singna makhogi akupa marol pisinba aduda maaki leifam khungang district subdivision amasung thodok thokiba numit adu pangadabani khudong thiba nangkraba imungi mi masing mangkiba polam singi maming amadi akupa marol imungi mi singi Aadhaar natraga ID number amadi photo yaugadabani kanagumba mayum makai amasung lanthum amang ata thokiba yaurabadi madugi akupa marol pisinabagi damak form gi format mari lenaba DC SDC natraga SDC singi office tagi loba yagani hari
Wangbal Mayai Lekai Merapaibi Amadi SDC Club Anina Kutsam Naduna, Haukiba May Ahumdagi Hauduna Togliba Kangluf Anigi Irang Awaba Tarba Sing Amadi, Kungagliba Volunteers Singna Ladyba Palel, Relief Camp Noma the Changraba Yadraba, Jana Taknabaki Polam Sing Mateng Pankre. Kuki militant singna noma kangduna micham miyam dan nomai bom kaya kapsinduna landarakpa asina micham kaya tumfam safam khangdana lanzina duna wana khangle yum kai maina tumna thadok pikraba mioi singna changsafam loduna leidiba relief camp singda wangbal mayai lekai merapaibi amadi SDC club na leptana mating pangduna lakle makha tana su kangluf ki irang asi loijiba foba wangbal gi miyam na mating pangkhigani hari Leivak asigi mafam sinba thungna ngasidagi haudokiba Ayushman Vava campaign Thobal desu Jila asigi Deputy Commissioner Ahantham Subas na launch tawkre District Health Society Thobal na sinduna District Hospital Thobal gi hold pangtokba Haudopagi thoram aduda Deputy Commissioner Thobal Ahantham Subas CMO Thobal Dr. Y Nokul District Family Welfare Officer Thobal Dr. KS Trustee amasung District Hospital Thobal gi Medical Superintendent Dr. W Ruhini Kumar na thoram gi athoiba mithung Thoram mapu amasung akhanaba mithung oina sarugyake Leivak asigi mafam kayada ngasi Ministry of Health and Family Welfare gi makada Ayushman Vava haudoki baga iroinana Manipur gi Kangpopi District tasu District Health Society Kangpopi na sinduna ngasi District asida Ayushman Vava haudokre Kangpopi District ki Deputy Commissioner Mahesh Chaudhary na thoram adu haudoki campaign asida component ahum oina Ayushman आपके द्वार 3.0 आयुष्मान मेला अमदी आयुष्मान सवा यावरी ngasi thoram aduda AC to DC Hemant Kumar CMO Dr. 𝐒𝐿𝐵𝐻𝐿𝐵 amadi health kamari lenaba Dr. amadi staff kayana sarugyake Tanglei hada Manipur Kanbaluf oinam na sinduna oinam kaithelda oinam higher secondary Gi relief camp ta leidiba inmates singi paudam tabaga loinina makoibu khunda leita hannabagi matangda khanna neinabagi mifam ama pangthokre mifam aduda inmate kayana magi oiba lan horakpadagi thengnakiba awaba paudam kaya marik chumna miyamda phongdoki thoramduda Dr. L Valeshwar media coordinator tamkalna haikibada ngasi tamkal oinamna stenduna pangthokleba mifam asi oinamda leidiba inmates singi awaba sing media gi mateng loraga miyamda amadi lengakta khanganduna makoibu khunda leita hannaba sinba thoramni haina phongdokladuna lengangna athuba matamda inmates sing asi makoi gi mayumda hanjinaba honabiu haina phongdoki public voice to bring the restoration of peace in Manipur. The Asengbo Paudam from inmates, they are staying in Oinam Higher Secondary School. Aduga makoy asemba makoy mayami paudam makoy na huzik karmay leli karmay laki makoy future kamay oini haibadu asemba paudam do ana roida mukta ngasi mangda akoy masing makoy na tampal na bangko sariba sige mipam sing men oina Manipur da hauzik thogliba irang asiga mari lenina Indian Army na Editors Guild of India 𝐒𝐲𝐼 da isinduna khwaidagi hena michang mikhai naiba ngapigani 𝐒𝐲𝐼 da insinduna khwaidagi hena michang mikhai naiba amasung yumfam yauduba fact finding report phonghanki haina coordinating committee on Manipur integrity kokomi na maral sirakli kokomi gi media coordinator na thadora kiba cherol amagi matung inna 𝐒𝐲𝐼 na Manipur gi irangi matangda fact finding report ama che naba maongda puthokliba asina Manipur gi wathok asi matam sangna chata hannabagi aruba Kudil Tharang Amani Haiba Hena Mayek Senghalle 𝐒𝐲𝐼 gi Council na Supreme Court of India da pikiba cherol amasung makoi gi thokiba warol amasung Twitter gi official media handle da phone kiba sing adu chapchana takle 𝐒𝐲𝐼 gi maikai dagi Delhi dagi Manipur da chatnabagi damak sangba sanfam sing crowdfunding funding taunaba cherol thoki loina 𝐒𝐲𝐼 na ITLF na donation piraki haina Twitter haina khangnaramba X da phongdoki ITLF na donation piraki bagi thagatba warol ama X da thagaki adubu konadi 𝐒𝐲𝐼 na muthaki hari Editors Guild nataba Guild of India gi fact finding report adu aran bani haiba leivak miyam pumada khangnare report adu da Indian Army na malemge press media gi khwaidagi hongba editors singi body asibuk makoigi
ethics ki wangmada thabak tawhanba aduga makhoina Imphal da chatpa matamda sangadaba senfam sing adubu makhoina narco terrorist agency oriba ITLF media cell gi khudangda narco terror fund na sponsor towi haibadu mayek sengna utle maitai miyam gi mathakta chathariba crime asida chenariba agency sing amasung daita lawriba miyoi singi mathakta kariguba center na khudakta action lokhatrabadi kokomina manipur miyam na sinariba power adu season naduna miyam da achumba adu fanghannaba hwanaba natana atopa pambai leiti haina cherol asina makhatarakli Vishnupur District in Nambol Kaithel da United Protection Committee Nambol na sinduna chatharakpa kuthang wakat mifam ngasi sumakhatana Nambol City Parking da mifam phomkre ngasigi mifam adu kha sanjenbam makha lekai gi apunba maira paibi lup na sinduna Manipur da gi Assam Rifles lotho Manipur da NRC chana halu haiba banner gi makha da famkibani khongjang adu da saruk yakiba kha sanjenbam apunba maira paibi gi President Laishram Sorojini na matam sangna Manipur da lan chathaba yaningde lan lep naba khudak da honabiu center amadi state lengakna choba thodang lobiduna miyamgi awaba asi khangbiraga athuba matamda warishin puraknaba honabiu haina phongdoki ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯦ ꯃꯔꯨ ꯐꯪꯅ ꯐꯨꯒꯠꯂꯨ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯎ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ ꯑꯃꯗꯤ ꯇꯣꯞꯁꯤꯡ ꯄꯥꯟꯊꯣꯛꯎ ꯍꯥꯏꯕꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯕꯤꯗꯨꯅ ꯋꯥꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯆꯣꯡꯊꯣꯛꯇꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯏꯃꯥꯁꯤꯡ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕꯤꯗꯨꯅ ꯈꯪꯕꯤꯗꯨꯅ ꯂꯩꯉꯥꯛꯅ ꯃꯁꯤ ꯀꯣꯛꯅꯅꯕ ꯑꯩꯈꯣꯏ ꯌꯥꯁꯟꯅꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯁꯦ ꯊꯝꯕꯤꯌꯨ Ngasi ayuk Thobal District Manung Channa Leiba Hydroi Pokpi Chinglak Waroi Singda Coming Operation Chathabada Maxin Yauna SLR Nongmai Ama Fagatkre Ngasi ki Coming Operation Adu Yaripok Malong Village ta Thobal gi OC Amasung CDO Unit Tarukka Loinena Yaripok Police Station ki OC ga Loinena Team Ama Yaripok SDPO na Luchingduna Thobal SP gi Miching Makhada Ayuk Pung Mari dagi Hauduna Pung Taret Foba Chathaki Hari Operation Adu da Nupi Nupa Punna Mioi Homfadara Rom verified Tauki Tana Hydroi Popi Chinglak Waroi Chingda Operation Chathabada Registration Number Z5997 Yauba SLR Ama SLR Maxin Trying Toy Waroi Chingi Singkhongda Borana Yomduna Lolambadagi Fagalakibani Hari Tha asigi taramathoi amadi taranithoi fabgi manungda security force singna Imphal West, Imphal East, Thobal, Vishnupur amadi Churachandpur district ki mafam singda thiba hombagi thabak chathabada Imphal East district tagi khutlai ama fagatpa ngamkre Manipur Police Control Room gi pau amagi matung inangarang sakhangdaba singa Kangpopi district ta nomai kapnabada mioi ahum leikide National Highway number 38 Jiriwamdagi chana thaknaba polam kaya purakpa truck sahum marifu maban security force singna ngak senduna Imphal tamna thokal lakre hauzik thogliba irang asibu laksinaba mafum kayada security checkpoint jamakun mafan thamkre amadi singnaba mioi lising amaga chatret kuntra humdoigi mathakta wahang pahong sathaki haina pau asina makatari Furup ki irang asigi section tharang ama oina Thobal haukhagi akoibada leiriba maira paibi singna rotin naina khun ngapagi sorogama oina haukha mamang lekai maira paibi singna ngasi haukha kaithel majada khun ngaptuna leiringaida auto rickshaw amada mioi amana puduna lakpa yamlaba yungau kaya Faraba matungda mai thadokutuna manghankre haukha mamang lekai maira paibi ima amana phongdorakpada ngasi yachanglakpada maira paibi ima singna kaithel macha asida mau sagum khunngaklingaida hariba auto asi atopa gari amaga thengjinnabadagi ima singna asok apan yawbra haina yengba changlubada auto rickshaw asida bora ahumda hablamba liter chanirom oigdaba yungau asi thengnarakibani leibaki luraba tanfam asida asigumlaba khunai asigi naha kayabu manghanba yaba nisagi pollam asigi karbar Tobiganu haina phongdoraki loinana auto mapu adu maira paibi singa wakal taminaraba matung halhankre hari
Manipurdagi ꯍꯧꯖꯤꯛ Directorate of Regional Indian Language and Research Manipur International University da din amasung Professor oina thau puriba Thoksom Sandramani Singh da Education gi lamda mahaki hotna zaman amadi magna lauriba thaudang singbu masak khangba oina handak jahi gi India Pride Icon Award 2023 gi mana pirakre Panbayai Professor Thoksom Sandramani Singh ase Dimensions of Language Endangerment Program gi manung channa India gi oina ahanba language scientist amani magna travel amasung India gi mangkhigadawraba language kaya gi matangda pictorial glossary amasung ethnographic 39 lom ikibaga loinira compile tawkre mark ase Register General of India gi makada tawkiba joint project People's Linguistic Survey gi head trainer oina so thabak puram laba mioi amani 2000 ki MA Linguistic Department ki gold medalist oibaga loinira handak jay gi National Educationist of the Award 2023 gi manasu fangkre Manipur da mitai mayak tamnaba school linkhatkiba Miyamdagi isingi tax loba lep kadabani haina ningthoge mayakta iho hokiba sana khotnaba amadi lining laishon chawkhatnaba honaraba freedom fighter Laikhuram 𝐶𝐲 Manipur lengakna sakhang bidabasi lamdam asig oina laibak thibani ngasi amadi hayengi mirolna khanghaunaba 𝐶𝐲 Research Committee na thobu oiduna maki mitam amatang khinbirabadi lamdam sigi lan oigani haina DM University ki Associate Professor Dr. Sarat Chandra Longzamna Fongdokre, Wafama Singasi 𝐌𝐶𝐾𝐿 Assangbida Leiba 𝐶𝐲 Research Committee Complex Tapangthokiba, Chama Kuntra Mapan Suba Freedom Fighter Laikhuram 𝐶𝐲 ki Mapok Kumon Numit Kamari Lenina, Chief Guest ki Waral Piraduna Fongdokibani, Laikhuram 𝐶𝐲 ki Mapok Kumon Asida Mahaka Achoba Iho Sagat Minaramba, Freedom Fighter Nipal ki Mafam Dasu Ikai Khumnaba Utuna, Makoi ki photo da Lei Sukatki, Leikidraba Kurai Soibam Leikaidagi, 𝐶𝐲𝐼𝐒 Tomba, Kwai Lamabam Leikaidagi Songtham Miramacha Yaskuldagi Hizam Hawai Maton Singzamai Wahengbam Ningthauzau Kwai Lalambungdagi Mutum Chauba amasung Chungkham Yaima Thangbeban Hizam Chauton amadi 𝐻𝐶 Lorembam Leikaidagi Pungsumbam Ningthemsau gi photo da lei su katba amadi Committee asigi President amadi Secretary oiramba Sapam Momon amadi Laitonzam Prem Kumar da su ikai khumnaba utki DM University ki Associate Professor Dr. Sarat Chandra Longzamba 𝐶𝐲 Research Committee ki President Dr. Mayengbam Kunja Vihari amadi Columnist Mongzam Ramanandana mathang sinna thoiba mitung Tharamapu amadi akhanaba mitung oina saruyaki Dr. Sarat Chandra Longzambana makhatana hai kumza listing amaga jamapan kuntrani thoida matamdugi ningthau Maharaj Churachana micham miyamdagi tax loba tokkadabani haina iho hokiba masigidamak jailda kumza listing amaga jamapan kuntra mangagi October da changkiba kumza listing amaga jamapan nifu mangada mitei mayak high school linkhat lamba lamyarba hizam irawat ka lamdam asiki miyot minei kaya chathakiba ningthau amadi British ke mayokta iho hokiba kaya kaukthokpa yaroi Manipur da hanbo oina Nikhil Manipur Praja Koba political party ama linkhatuna awanba sakhatpa lamdam ama oina ba hona kiba luchingba amabu hauzik fawba lengakna masak khangbidaba haibasi khunai asiki laibak thibani lengakna mirai biraba freedom fighter Laikhuram 𝐶𝐲 tungi mirolna khanghanaba honaba matam oire haki All Manipur Ethnical Socio-Cultural Organization AMESCO gi miching makada Peace and Integrity Committee ꯍꯥꯎꯈ ꯃꯃꯥꯡꯗ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯊꯧꯕꯥꯜ ꯍꯥꯎꯈ ꯃꯃꯥꯡꯗ ꯎꯆꯥꯔ ꯀꯌꯥ ꯊꯥꯈ꯭ꯔꯦ ꯎꯆꯥꯔ ꯊꯥꯖꯤꯟꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ Peace and Integrity ꯍꯥꯎꯈ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯀꯟꯚꯦꯅꯔ ꯁꯣꯏꯕꯝ ꯁ꯭ꯌꯥꯝꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ 23ꯗ ꯊꯥ ꯑꯁꯤꯒꯤ 25 ꯐꯥꯎꯕ AMESCOꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯋꯠꯀꯤ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ Peace and Integrity Committee ꯍꯥꯎꯈ ꯃꯃꯥꯡꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯌꯨꯅꯤꯠ 3ꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯆꯥꯔ ꯊꯥꯖꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ AMESCOꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯒꯅꯤ ꯍꯥꯏꯈꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯄꯤꯖꯔꯤ India's President Draupadi Murmu na leibak sinba thungna Ayushman Bhava haudokre Manipurdasu video conferencing ki khuthangda haudokre Fuwala maningda kuki militant singna maitei khunda nomai kapsinduna attack torakpada khun ngakpa singna handuna kapada militant marakta yoramba Manipur police ki kuki SI ama sere ama sokle
कांगलोफ की इरांग लोइसिनबा होनबदा सेंटर न लौब याबा थौदांग लौहनबा तक्सिलुनबगिदमक बीजेपी लेंगा की मिनिस्टर एमएलए सिंह दिल्ली द चटख्रे सेप्टेंबर 19 दगी हौगदौरिबा पार्लियामेंट की स्पेशल सेशन दा लोक सभा अमसुंग राज्य सभा की थौमी सिंगना मणिपुर की मैतै कोयत यतुना थबक पुबा हौरगनी नॉर्थ ईस्ट विंडो टीवी ने संदोक्सरिबा मणिपुरी पाव मतंग असद लोइजरे मियंग ताबिरिबा सिंहबु अमुका हन्ना चन मैबमना खुरुमजरी।